ngarang Myanmar ga taineba ngamkhai paring nakna leiriba Kamjong district ki Chasat police station gi manung chanba Kuki Khul ama amasung Naga gi khul ani khusukulai matik chana paiba miyoi singna changsilaktuna khul sing asigi yung kuntra ro Mei Thadoklamle Matung Da Noney district ki Nungba police station gi manung chanba Leikot Kuki Khul da sakhangdaba singna attack tawduna yung nipano Mei na tumna Thadoklamle hairi Thaudok thokliba khul asi Nungba PS gi nongpoklomda kilometer 10 rong khakta maklapna leibani hairi khul asi da punna yum 13 lom leibani adubu Mei Thadoklamda yum nipan lomdi tumna chakre hairi Thaudok asigi report na hai ayuk anganba pung 3:13 rom tarakpada khusukulai matik chana paiba ching the best joba lalholuk amagi miyoi ni jingnaba singna changsilaktuna ahanbada nongmai rong kaya khulasi tamda kapshilaki attack asida khulasibu ngakliba kuki volunteer singasu handuna nakalani gi marakta khuthoknaki adubu volunteer singna paiba nongmai dagi attack torokiba singna paiba nongmaina faba henbana natana Chatharakhiba singna bomb faba yauna kapshilakpadagi kuki volunteer sing khulasi thadokna chenki hairi volunteer sing chen khrama matungda attack chatharakiba khulai paiba singna khulasi yum singasi Mei tharambani thodogasi thokhraba matungda khulasi khonja singna changsinduna yenglubada yum 13 leibagi manungda ayamba yum sing Mei tharamlabasu yum nipandi maina tumna chaklamle yum singasi manungda thamba pochai singsu tangoi olamle hairi Sakangdaba singna Mei thaba horamlabasu yum mapandi tumna chakpa ngamhodabadagi khonja singna Mei muthatuna kanki hairi Thaudogasi pau tabada Nungba police central force singa loinana changsilaktuna khulasi yauna akoibagi mafam singda thi humagi thabak chathaki Thaudogasi bu Kuki NP Jeribam Tamenglong Noney district ki Maikedagi akan mamongda yaningdaba phongdorpaga loinana Thawongasi NHN IM gi kadar singa chathaba oigani hainasu lalhoblo asida malal shirakli yum Mei thabagi thodok yauna Kuki volunteer singa khutthona kiba asida nakalani gi marakta asok apan yawbagi report fangbang ngamkhide thodogasi Kuki NP manipur gi maikaidagi su akan mamongda yaningdaba phongdorakli